ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯃꯉꯥꯎ ꯈꯔ ꯊꯤꯕꯤ ꯃꯣꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯣꯝꯕꯤꯗꯨ ꯑꯉꯥꯡ ꯈꯔꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗ ꯍꯧꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯎꯊꯛꯇ ꯄꯥꯜꯂꯤꯕ ꯊꯩꯕꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯗꯤꯟ ꯀꯨꯠ ꯌꯣꯠꯂꯒ ꯁꯤꯗꯤ ꯃꯨꯜꯂꯦꯅꯦ, ꯈꯤꯡꯕ ꯅꯪꯕꯨ ꯆꯠꯂꯣ, ꯎꯕꯗ ꯀꯥꯔꯣ, ꯑꯗꯨꯒ ꯊꯩꯕꯣꯡ ꯑꯃꯨꯟꯕꯁꯦ ꯍꯦꯛꯂꯛꯑꯣ ꯆꯠꯂꯣ꯫ ꯑꯁ ꯉꯝꯃꯣꯏ, ꯏꯃꯥꯅ ꯎ ꯀꯥꯕ ꯌꯥꯗꯦ ꯍꯥꯏ꯫ ꯏꯁ ꯍꯥꯏꯕ ꯌꯥꯝꯅ ꯏꯜꯂꯤꯀꯣ, ꯈꯪꯅꯦꯕ ꯅꯣꯏ ꯑꯩꯅ ꯀꯥꯒꯦꯕ, ꯑꯗꯨꯒ ꯅꯣꯏ ꯀꯅꯥꯃꯇꯅꯦ ꯆꯥꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ, ꯈꯪꯅꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯝꯕꯤꯗꯣ ꯐꯅꯦꯛꯇꯨꯅ ꯃꯩ ꯇꯥꯈꯠꯂꯒ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯞ ꯇꯞ ꯅꯞꯂꯒ ꯍꯦꯛꯇ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯑꯃ ꯍꯦꯛꯂꯒ ꯎꯊꯛꯇ ꯐꯝꯂꯒ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯥꯅ ꯍꯥꯎꯅ ꯆꯥꯔꯤꯕꯗꯨ ꯎꯕꯗ ꯑꯉꯥꯡꯈꯩꯗꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯒ ꯇꯣꯝꯕꯅ ꯏꯆꯦ ꯃꯣꯝꯕꯤꯅ ꯆꯥꯔꯤꯁꯦ ꯌꯥꯝ ꯍꯥꯎꯔꯝꯗꯧ ꯃꯥꯜꯂꯦ꯫ ꯈꯤꯡꯕꯅ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯈꯤꯇ ꯆꯥꯒꯦ, ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯑꯃꯇ ꯊꯥꯗꯔꯛꯑꯣ꯫ ꯉꯝꯃꯣꯏ ꯉꯝꯃꯣꯏ, ꯑꯩꯅ ꯀꯥꯎ ꯍꯥꯏꯕꯗꯤ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ, ꯑꯗꯨꯝ ꯌꯦꯡꯉꯨ ꯑꯩ ꯍꯥꯎꯅ ꯆꯥꯒꯦ, ꯅꯣꯏ ꯑꯗꯨꯝ ꯅꯇꯤꯟ ꯌꯣꯠꯂꯒ ꯌꯦꯡꯉꯨ꯫ ꯇꯣꯝꯕꯅ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨꯗ ꯏꯆꯦ, ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯑꯃꯇ ꯊꯥꯗꯔꯛꯑꯣ꯫ ꯈꯤꯡꯕꯅ ꯏꯆꯦ ꯅꯕꯨꯛ ꯐꯠꯇꯕ ꯇꯧꯅꯨꯒꯨꯝꯁꯤꯗ, ꯑꯩꯈꯣꯏꯁꯨ ꯆꯥꯅꯤꯡꯉꯦꯕ ꯏꯆꯦ꯫ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ, ꯈꯔ ꯃꯨꯟꯕ ꯋꯥꯠꯄ ꯑꯃ ꯊꯥꯗꯔꯛꯑꯒꯦꯀꯣ꯫ ꯈꯤꯡꯕꯅ ꯏꯆꯦ ꯑꯗꯨ ꯐꯥꯎꯕꯗꯤ ꯇꯧꯅꯔꯣꯏꯁꯤꯗ, ꯊꯥꯗꯔꯛꯄꯅꯦ ꯍꯥꯏꯅ ꯊꯥꯗꯔꯛꯂꯗꯤ ꯑꯃꯨꯟꯕ ꯑꯃꯇ ꯊꯥꯗꯔꯛꯎꯗꯅ꯫ ꯍꯥꯏꯁꯦ ꯅꯣꯏꯁꯤꯅꯀꯣ ꯃꯔꯣꯜ ꯑꯃ꯫ ꯑꯁꯤ ꯍꯥꯏꯅ ꯃꯣꯝꯕꯤ ꯊꯩꯕꯣꯡ ꯑꯃꯨꯟꯕ ꯑꯃ ꯍꯦꯛꯂꯒ ꯑꯉꯥꯡ ꯑꯍꯨꯝ ꯃꯔꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯔꯛꯇꯨꯅ ꯑꯉꯥꯡꯁꯥ ꯊꯥꯗꯔꯛꯂꯒꯦ, ꯑꯣꯛꯅꯕ ꯇꯧꯔꯣꯀꯣ꯫ ꯈꯤꯡꯕꯒ ꯇꯣꯝꯕꯒꯅ ꯍꯣꯏ ꯁꯦ ꯑꯣꯛꯅꯕ ꯇꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯝꯕꯤ ꯊꯩꯕꯣꯡ ꯑꯃꯨꯟꯕꯗꯨ ꯊꯥꯗꯔꯛꯄꯗ ꯑꯉꯥꯡꯈꯩꯗꯨ ꯑꯣꯛꯄ ꯉꯝꯗ ꯏ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯊꯩꯕꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯙꯨꯞ ꯂꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡꯈꯩꯗꯣ ꯂꯩꯃꯥꯏꯗ ꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕ ꯊꯩꯕꯣꯡ ꯑꯃꯨꯟꯕꯗꯨ ꯎꯕꯗ ꯏꯁꯨ ꯁꯨꯒꯠꯂꯒ ꯈꯤꯡꯕꯅ ꯑꯁ ꯁꯤꯗꯤ ꯂꯣꯏꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ꯫ ꯇꯣꯝꯕꯅ ꯑꯁ ꯁꯤꯕꯨ ꯆꯥꯕ ꯌꯥꯈꯤꯗ꯭ꯔꯣ? ꯈꯤꯡꯕꯅ ꯈꯪꯗꯦꯅꯦ ꯏꯆꯦ, ꯁꯤꯗꯤ ꯆꯥꯕ ꯌꯥꯗꯧꯕ ꯃꯥꯟꯗ꯭ꯔꯦ, ꯑꯃꯒ ꯍꯦꯛꯂꯣ꯫ ꯉꯝꯗ꯭ꯔꯦ, ꯑꯃ ꯍꯦꯛꯂꯤꯕ ꯑꯗꯣ ꯑꯗꯨꯝ ꯆꯥꯔꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯣꯝꯕꯤꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗ ꯎꯊꯛꯇ ꯑꯗꯨꯃꯛ ꯊꯩꯕꯣꯡ ꯑꯃꯨꯟꯕꯗꯨ ꯍꯥꯎꯅ ꯆꯥꯔꯤ꯫ ꯃꯥꯅ ꯆꯥꯔꯤꯕ ꯑꯗꯨ ꯌꯦꯡꯂꯒ ꯑꯉꯥꯡꯈꯩꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ, ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯩꯕꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯒ ꯇꯣꯝꯕꯅ ꯈꯤꯡꯕ ꯑꯩꯈꯣꯏꯕꯨ ꯑꯁꯤꯒꯤ ꯑꯇꯥꯕ ꯑꯁꯤ ꯑꯣꯏꯅ ꯈꯨꯜꯂꯒ ꯆꯥꯔꯁꯤꯔꯣ? ꯈꯤꯡꯕꯅ ꯑꯁ ꯇꯟꯗ꯭ꯔꯣ? ꯇꯣꯝꯕꯅ ꯑꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯆꯥꯅꯤꯡꯉꯦ, ꯏꯆꯦꯅ ꯆꯥꯔꯤꯁꯦ ꯌꯥꯝꯅ ꯍꯥꯎꯔꯝꯗꯧꯕ マꯟꯗ꯭ꯔꯣ? ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯆꯥꯅꯤꯡꯂꯤꯅꯦ, ꯍꯣꯏꯗ ꯆꯥꯔꯁꯤꯁꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝꯗꯣ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯩꯕꯣꯡ ꯑꯗꯨꯗꯒꯤ ꯃꯔꯨ ꯑꯃ ꯑꯅꯤ ꯂꯧꯈꯠꯂꯒ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯈꯤꯡꯕꯅ ꯑꯁ ꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯋꯦ, ꯍꯥꯎꯋꯦ ꯆꯥꯁꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡꯈꯩꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯩꯕꯣꯡ ꯑꯗꯨꯗꯒꯤ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯔꯨ ꯃꯥꯗꯅ ꯆꯥꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯈꯛ ꯂꯥꯛꯂꯤꯕꯗꯨꯅ ꯑꯉꯥꯡꯈꯩꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯉꯛꯅ ꯂꯦꯝꯕꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ? ꯊꯥꯅꯤꯟꯅ ꯏꯕꯨꯡꯉꯣ ꯍꯣꯏ, ꯅꯣꯏꯕꯨ ꯑꯇꯥꯕ ꯑꯗꯨꯕꯨ ꯈꯨꯜꯂꯒ ꯆꯥꯔꯤꯕꯗꯨꯕꯨ ꯐꯠꯇꯦꯅꯦ꯫ ꯇꯣꯝꯕꯅ ꯈꯨꯔꯥ ꯅꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯦ, ꯈꯨꯍꯥꯎ ꯑꯃꯅꯦ, ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯑꯇꯥꯕ ꯑꯣꯏꯔꯁꯨ ꯆꯥꯔꯤꯁꯦ꯫ ꯂꯦꯝꯕꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯅꯕꯁꯨ ꯆꯥꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯗꯨ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯎꯊꯛ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯛꯄꯗ ꯃꯣꯝꯕꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯅ ꯀꯩꯅꯣ ꯇꯧꯔꯤ ꯃꯇꯧꯁꯤꯅ? ꯊꯥꯅꯤꯟꯅ ꯀꯩꯗꯧꯔꯒꯦ ꯑꯃꯣ? ꯂꯦꯝꯕꯅ ꯇꯨ ꯑꯁꯤꯗ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯅ ꯂꯦꯝꯕ ꯎꯊꯛ ꯑꯗꯣꯝꯗ ꯌꯦꯡꯉꯣ ꯍꯥꯏꯅ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯊꯥꯅꯤꯜꯁꯨ ꯃꯇꯥꯎꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯊꯥꯅꯤꯜꯁꯨ ꯏꯈꯪ ꯈꯪꯅ ꯏꯃꯥꯏ ꯀꯔꯤ ꯃꯇꯧꯅꯣ? ꯃꯣꯝꯕꯤꯅ ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯄꯈꯪꯗ ꯈꯪꯂꯤꯁꯦ? ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯃꯤꯠꯇ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅꯒ ꯎꯔꯕꯣ? ꯑꯩꯁꯦ ꯐꯅꯗꯤ ꯐꯖꯒꯨꯝ ꯇꯧꯕꯅꯦ, ꯑꯗꯨꯕꯨ ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯄꯥꯈꯪꯈꯩꯁꯤꯅ ꯑꯩ ꯎꯔꯒ ꯄꯈꯪꯗ ꯈꯪꯉꯤꯁꯤꯕꯣ?
ꯑꯁꯤ ꯍꯥꯏꯅ ꯃꯣꯝꯕꯤꯗꯨ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯔꯝꯃꯤ ꯄꯥꯈꯪ ꯃꯆꯥ ꯑꯅꯤ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯊꯥꯅꯤꯜꯅ ꯂꯩꯁꯥꯕꯤ ꯅꯨꯄꯤꯅ ꯎꯊꯛ ꯀꯥꯕ ꯐꯠꯇꯦ ꯀꯨꯝꯊꯔꯛꯑꯣ ꯀꯔꯤ ꯊꯥꯅꯤꯜꯅ ꯅꯨꯄꯤꯅ ꯎꯀꯥꯕ ꯐꯠꯇꯦ ꯍꯥꯏꯕ ꯃꯣꯝꯕꯤ ꯑꯩꯉꯣꯟꯗꯗꯤ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯍꯥꯏꯕ ꯂꯩꯇꯦ ꯂꯦꯝꯕꯅ ꯏꯇꯥꯎ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯍꯣꯏꯅꯦ ꯗꯥꯗꯥ ꯑꯩꯗꯤ ꯃꯇꯥ ꯑꯃꯅꯦ ꯃꯇꯥ ꯑꯃ ꯑꯗꯨꯅ ꯑꯍꯩ ꯑꯕꯥ ꯁꯥꯗꯅ ꯇꯥꯛꯁꯤꯜꯂꯛꯑꯅꯨ ꯍꯥꯏꯔꯤꯌꯦ ꯊꯥꯅꯤꯜꯅ ꯅꯨꯄꯤꯅꯕꯨ ꯑꯗꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯪ ꯇꯞꯂꯗꯅ ꯂꯦꯝꯖꯕꯤ ꯑꯣꯏꯒꯗꯕꯅꯤꯅꯦ ꯂꯦꯝꯕꯅ ꯑꯁ ꯏꯇꯥꯎ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯅ ꯍꯥꯏꯔꯁꯨ ꯀꯥꯟꯅꯗꯧꯕ ꯃꯥꯟꯗꯦ ꯃꯁꯤꯟꯅꯔꯔꯣꯏꯁꯤ ꯆꯠꯅꯕ ꯇꯧꯔꯁꯤꯗ ꯑꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯣꯝꯕꯤꯗꯣ ꯊꯩꯕꯣꯡ ꯃꯔꯨ ꯆꯨꯞꯊꯣꯛꯄ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯗꯣ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯇꯝꯅ ꯍꯦꯛ ꯂꯪꯂꯛꯄꯗ ꯊꯥꯅꯤꯜꯒꯤ ꯃꯅꯪꯒꯟꯗ ꯇꯣꯞ ꯂꯥꯎꯅ ꯍꯦꯛ ꯄꯥꯜꯂꯝꯃꯤ ꯊꯥꯅꯤꯜꯗꯨ ꯅꯥꯗꯨꯅ ꯍꯥꯏꯐꯦꯠ ꯊꯦꯛꯇꯣꯛꯂꯒ ꯑꯌꯣ ꯂꯦꯝꯕꯅ ꯀꯩꯗꯧꯔꯒꯦ ꯊꯥꯅꯤꯜ ꯃꯇꯥꯎꯅ ꯍꯪꯕꯒ ꯑꯃꯠꯇ ꯍꯦꯛ ꯈꯨꯝꯗ ꯃꯃꯥꯏꯗꯣ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯣꯝꯕꯤꯗꯣ ꯎꯊꯛꯇꯒꯤ ꯃꯈꯣꯏꯔꯣꯝꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯥꯎꯔꯤ ꯊꯥꯅꯤꯜꯅ ꯅꯪꯅ ꯍꯧꯖꯤꯛ ꯊꯣꯡꯂꯛꯏꯗꯣ ꯀꯩꯅꯣ ꯊꯩꯕꯣꯡ ꯃꯔꯨꯔꯣ ꯀꯩ ꯑꯗꯨꯝ ꯏꯁꯇ꯭ꯔꯤꯅꯣꯅꯦ ꯀꯩꯅꯣ ꯏꯕꯨꯡ ꯁꯒꯦꯟꯕ ꯑꯩꯗꯤ ꯀꯩꯝꯇ ꯍꯦꯛ ꯊꯣꯡꯈꯤꯗꯦꯀꯣ ꯅꯆꯤꯟꯁꯨ ꯑꯗꯨꯛ ꯊꯤꯕ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯡꯒꯜꯗ ꯊꯣꯡꯂꯛꯏꯗꯣ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅꯣ ꯑꯩꯅꯦ ꯇꯨ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯄ꯭ꯔꯃꯥꯟ ꯂꯩꯇꯅ ꯑꯩꯅꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕꯗꯨꯗꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯅꯣꯏ ꯅꯠꯇ꯭ꯔꯣ ꯀꯩ ꯑꯗꯨꯅꯣꯅꯦ ꯍꯥꯏ ꯑꯉꯥꯡꯁꯥ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯡꯒꯜꯗ ꯊꯣꯡꯂꯛꯏꯗꯣ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯈꯪꯂꯕꯁꯨ ꯃꯣꯝꯕꯤꯕꯨ ꯀꯤꯕꯅ ꯈꯪꯗꯦ ꯍꯥꯏꯅ ꯃꯉꯛꯇ ꯅꯣꯝꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯅ ꯀꯥꯟꯅꯔꯣꯏ ꯈꯪꯂꯗꯨꯅ ꯃꯇꯥꯎꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯏꯇꯥꯎ ꯑꯣꯟꯁꯤꯟꯅꯕꯗ ꯂꯦꯝꯗꯧꯕ ꯑꯣꯏꯗ꯭ꯔꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯇꯧꯔꯤꯕ ꯑꯁꯤꯗꯕꯨ ꯇꯨꯃꯤꯟꯅ ꯀꯃꯥꯏꯅ ꯂꯩꯊꯣꯛꯂꯒ ꯆꯠꯇꯧꯔꯤꯒꯦ ꯑꯁ ꯌꯥꯔꯦ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯃꯤꯅ ꯐꯖꯗꯅ ꯈꯟꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯗꯅꯦꯕ ꯈꯟꯖꯁꯅꯨ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅꯗꯤꯅꯦ ꯉꯝꯗꯗꯤ ꯉꯝꯍꯜꯂꯔꯣꯏ ꯃꯣꯝꯕꯤ ꯑꯩꯉꯣꯟꯗꯒꯤ ꯉꯝꯅꯤ ꯀꯥꯏꯅ ꯑꯉꯥꯡꯁꯥ ꯅꯣꯏꯁꯨ ꯇꯥꯔꯕ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯅꯤ ꯍꯥꯏꯔꯤꯌꯦ ꯇꯣꯝꯕꯒ ꯈꯤꯛꯄꯒꯅ ꯏꯆꯦ ꯃꯣꯝꯕꯤꯗꯒꯤ ꯉꯝꯒꯅꯤ ꯍꯥꯏꯔꯤꯌꯦ ꯑꯁꯤ ꯍꯥꯏꯅ ꯑꯉꯥꯡꯈꯩꯗꯨꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯊꯥꯅꯤꯜ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯃꯥꯅ ꯊꯣꯛꯄ ꯀꯨꯁꯤꯔꯥꯁꯤꯗ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕ ꯃꯣꯝꯕꯤꯒꯤ ꯃꯐꯝꯗꯗꯤ ꯃꯥꯅ ꯐꯅ ꯊꯞ ꯇꯧꯗꯨꯅꯁꯨ ꯀꯥꯟꯅꯗꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯇꯣꯝꯇ ꯁꯥꯎꯅ ꯃꯈꯨꯠ ꯁꯤꯡꯂꯒ ꯉꯁꯤ ꯅꯪꯅ ꯉꯝꯂꯁꯨ ꯅꯣꯡꯃꯗꯤ ꯅꯪꯒꯤ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯗꯅ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯀꯩꯗꯧꯗꯣꯏꯕ ꯈꯪꯅꯤꯗꯅ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯥꯎꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯦꯡꯂꯒ ꯎꯊꯛꯇꯒꯤ ꯃꯣꯝꯕꯤꯗꯤ ꯑꯗꯨꯃꯛ ꯏꯁꯤꯁꯤꯅ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯂꯦꯝꯕꯁꯨ ꯄꯥꯈꯠꯅ ꯃꯇꯥꯎꯕꯨ ꯉꯥꯏꯈꯣ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯇꯥꯟꯅꯈꯤꯔꯝꯃꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯉꯥꯡꯈꯩꯗꯨꯗꯤ ꯅꯣꯛꯀꯗ꯭ꯔꯥ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ ꯋꯥꯈꯜ ꯏꯃꯝꯃꯝꯅ ꯃꯣꯝꯕꯤꯗ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯣꯝꯕꯤꯗꯤ ꯃꯥꯅ ꯊꯣꯛꯄ ꯊꯩꯕꯣꯡ ꯑꯃꯨꯟꯕꯗꯨ ꯑꯗꯨꯃꯛ ꯆꯥꯔꯒ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯅꯣꯡꯃ ꯃꯣꯝꯕꯤꯗꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯪꯅꯕ ꯈꯨꯟꯗ ꯇꯥꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯂꯦꯞꯇꯦ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯔꯃꯛꯇꯗ ꯆꯠꯂꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯏꯃꯥꯅꯦꯅ ꯇꯧꯔꯤꯁꯤꯅ ꯑꯄꯣꯛꯄ ꯑꯣꯏꯗ꯭ꯔꯕ ꯈꯪꯗꯦ ꯃꯤꯒꯤ ꯃꯃꯥꯈꯩꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯗ ꯇꯧꯅꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯁꯤꯅꯕ ꯑꯩꯕꯨ ꯑꯣꯠ ꯇꯧꯒꯤꯗ ꯑꯄꯣꯛꯇꯕꯒ ꯑꯣꯏꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯩꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤꯉꯩꯗ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯌꯥꯝꯅ ꯅꯛꯅ ꯅꯥꯔꯨꯝ ꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯂꯒ ꯅꯨꯄꯥ ꯑꯃꯅ ꯏꯇꯞ ꯇꯞꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯂꯩꯁꯥꯕꯤ ꯀꯩꯅꯣꯅꯦ ꯅꯇꯣꯝꯇ ꯑꯗꯨꯛ ꯁꯥꯎꯅ ꯆꯠꯂꯤꯕꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯣꯝꯕꯤꯗꯣ ꯍꯥꯏꯐꯦꯠꯇꯤ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯁꯤꯡꯗꯨ ꯀꯪꯂꯛꯇꯨꯅ ꯏꯁꯥꯎ ꯁꯥꯎꯅ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯂꯒ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯅꯪꯗꯤ ꯌꯥꯝꯅ ꯁꯥꯎꯒꯜꯂꯤꯅ ꯁꯥꯎꯒꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯁꯥꯎꯅꯨ ꯅꯁꯛ ꯅꯇꯧ ꯑꯗꯨꯛ ꯐꯖꯔꯒ ꯁꯥꯎꯕꯗꯣ ꯄꯛꯆꯗꯦ ꯀꯩꯗꯧꯒꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯗꯦ ꯆꯠꯊꯣꯛ ꯑꯁꯥꯏꯗ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯝꯕꯤꯗꯣ ꯃꯨꯛꯇꯥꯕꯨ ꯍꯩꯅꯗꯅ ꯏꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯨꯛꯇꯥꯅ ꯃꯣꯝꯕꯤꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯒ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯇꯨꯅ ꯉꯥꯏꯈꯣ ꯋꯥꯔꯤ ꯐꯖꯅ ꯁꯥꯈꯤꯁꯤ ꯀꯩꯗꯧꯒꯦ ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯕ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯗꯣꯔꯤꯁꯤꯕꯣ ꯍꯟꯗꯣꯛꯑꯣ ꯑꯩꯒꯤ ꯂꯝꯕꯤꯁꯦ ꯊꯥꯖꯤꯜꯂꯅꯨ
ꯍꯥꯟꯅ ꯈꯪꯅꯗ꯭ꯔꯁꯨ ꯋꯥꯔꯤ ꯁꯥꯔꯗꯤ ꯁꯣꯏꯗꯅ ꯈꯪꯅꯔꯗꯧꯕꯅꯤ ꯀꯩꯗꯧꯒꯦ ꯈꯪꯗꯣꯛꯁꯦ ꯑꯣꯟꯊꯣꯛꯅ ꯆꯒꯠꯅꯈ꯭ꯔꯦ ꯍꯩꯅꯗꯦ ꯍꯦꯂꯥꯏꯃ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯔꯒ ꯈꯪꯅꯔꯗꯤ ꯁꯣꯏꯗꯅ ꯍꯩꯅꯔꯛꯀꯅꯤ ꯀꯩꯗꯧꯒꯦ ꯑꯁꯤ ꯍꯥꯏꯅ ꯏꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯕꯗ ꯃꯣꯝꯕꯤꯒꯤ ꯂꯝꯕꯤꯗꯣ ꯑꯃꯨꯛꯁꯨ ꯊꯠꯆꯤꯟꯗꯨꯅ ꯀꯥꯔꯟ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ ꯉꯥꯏꯈꯣꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯪꯕꯣ ꯉꯥꯏꯍꯥꯛꯇ ꯅꯕꯨꯡ ꯑꯩꯒ ꯋꯥꯔꯤ ꯆꯤꯛꯊꯅꯈꯤꯁꯤ ꯀꯩꯗꯧꯒꯦ ꯅꯪꯒꯤꯁꯤ ꯃꯤ ꯏꯁꯇꯤꯔꯥ ꯁꯥꯎꯅꯨ ꯀꯩꯗꯧꯒꯦ ꯅꯁꯛ ꯐꯖꯕꯗꯣ ꯊꯤꯍꯜꯂꯦꯕ ꯁꯥꯎꯔꯅꯨ ꯀꯩꯗꯧꯒꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯅꯪ ꯍꯥꯏꯅ ꯃꯣꯝꯕꯤꯗꯣ ꯃꯈꯨꯠ ꯍꯥꯏꯒꯠꯂꯒ ꯃꯨꯛꯇꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯨꯛꯇꯥꯅ ꯐꯥꯔꯒ ꯎꯁꯤꯠꯇꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯥꯏꯗꯒ ꯊꯥꯒꯦ ꯇꯧꯏꯅꯦ ꯅꯪꯗꯤ ꯅꯊꯧꯅꯥꯕꯨ ꯑꯣꯟꯊꯣꯛꯅ ꯂꯩꯔꯤꯅꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯍꯥꯏꯅ ꯃꯣꯝꯕꯤꯗꯣ ꯃꯈꯨꯠꯇꯨ ꯀꯟꯅ ꯃꯨꯛꯂꯤ ꯃꯨꯛꯇꯥꯁꯨ ꯊꯥꯗꯣꯛꯇꯦ ꯑꯗꯨꯃꯛ ꯀꯟꯅ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯎꯁꯤꯠꯇꯅ ꯐꯖꯅ ꯂꯦꯝꯅ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯕ ꯇꯥꯔꯦꯗꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯑꯁꯤ ꯍꯥꯏꯅ ꯃꯣꯝꯕꯤꯗꯣ ꯀꯤꯗꯤ ꯀꯤꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯗꯨꯅ ꯉꯥꯡꯂꯤ ꯃꯨꯛꯇꯥꯁꯨ ꯑꯗꯨꯃꯛ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯆꯤꯡꯒꯦ ꯇꯧꯔꯛꯄꯗ ꯑꯅꯤꯗꯨ ꯀꯟꯅ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯣꯏꯒꯤ ꯃꯅꯥꯛꯋꯥꯏꯗ ꯊꯥꯅꯤꯜꯗꯨ ꯇꯥꯟ ꯍꯦꯛ ꯆꯥꯅꯅ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯗꯤ ꯃꯣꯝꯕꯤꯗꯨ ꯎꯕ ꯅꯠꯇꯦ ꯃꯨꯛꯇꯥꯗꯅꯤ ꯃꯥꯅ ꯎꯔꯤꯕ ꯑꯗꯨꯅ ꯃꯥꯁꯨ ꯈꯣꯟ ꯈꯔ ꯍꯥꯎꯇꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯨꯛꯇꯥ ꯅꯪꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯝꯃꯦ ꯂꯝꯕꯤꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯝꯇ ꯐꯥꯎꯕ ꯍꯦꯛ ꯆꯠꯄ ꯌꯥꯗꯦ ꯇꯧꯔꯤꯕ ꯀꯔꯟ ꯇꯥꯗꯣꯏꯗ ꯆꯍꯤꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯇꯟꯕꯨ ꯇꯟꯗꯕ꯭ꯔꯥ ꯈꯪꯗꯦ ꯍꯩ ꯑꯉꯥꯡ ꯉꯈꯥ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯃꯁꯦ ꯑꯉꯥꯡ ꯊꯧꯔꯝ ꯅꯠꯇꯦ ꯆꯠꯊꯣꯛꯑꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯐꯥꯔꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯑꯁ ꯏꯕꯣꯡ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯃꯁꯤꯒꯤ ꯃꯤꯁꯤ ꯌꯥꯝꯅ ꯉꯥꯏꯈꯣ ꯑꯩ ꯅꯪꯒꯤ ꯅꯈꯣꯜꯗꯣ ꯇꯥꯈ꯭ꯔꯒꯨꯝ ꯇꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯗ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯌꯦꯡꯂꯛꯄꯗ ꯃꯣꯝꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯤꯠ ꯃꯅꯥ ꯏꯔꯥꯎ ꯂꯥꯎꯊꯣꯛꯂꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯒꯨꯝꯕꯗꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯪ ꯑꯣꯏꯔꯦ ꯑꯁ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯃꯨꯛ ꯑꯣꯏꯔꯝꯃꯤꯅꯦ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡꯗꯤ ꯆꯥꯈꯤꯗ꯭ꯔꯦꯗ ꯅꯣꯏ ꯑꯅꯤ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ ꯈꯪꯅꯩ ꯈꯪꯅꯗꯦ ꯌꯥꯔꯦ ꯈꯪꯅꯗ꯭ꯔꯗꯤ ꯍꯩꯄꯥ ꯁꯥꯔꯅꯨ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯈ꯭ꯔꯣ ꯌꯥꯔꯦ ꯑꯩꯕꯨ ꯆꯠꯂꯗ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯣ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯣꯝꯕꯤꯗꯣ ꯄꯥꯈꯠꯅ ꯈꯣꯟ ꯀꯜꯂꯞꯅ ꯉꯥꯏꯈꯨꯋꯣ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯐꯥꯗꯧꯔꯦꯕ ꯑꯝꯇ ꯀꯜꯂꯝꯃꯣꯕ ꯈꯪꯗꯦ ꯅꯪꯕꯨ ꯇꯧꯕ ꯌꯥꯝ ꯉꯝꯗꯥꯏꯅꯦ ꯅꯇꯦꯛ ꯂꯩꯔꯗꯤ ꯇꯥꯃꯨꯛꯇꯥꯗꯒꯤ ꯉꯝꯅꯕ ꯅꯥꯟꯊꯣꯛꯆꯧ ꯑꯁ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩꯅ ꯉꯝꯗ꯭ꯔꯦꯕ ꯑꯝꯇ ꯀꯜꯂꯝꯃꯣꯕ ꯀꯥꯟꯅꯔꯣꯏꯔꯥ ꯈꯣꯡꯗꯅ ꯇꯧꯔꯅꯨ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅꯁꯨ ꯀꯟꯕ ꯉꯝꯗꯧꯕ ꯅꯠꯇ꯭ꯔꯦ ꯃꯥꯒꯨꯝꯕꯗꯤ ꯍꯥꯏꯔꯨꯅꯨ ꯂꯥꯏ ꯂꯥꯛꯂ ꯐꯥꯎꯕ ꯉꯝꯂꯔꯣꯏ ꯏꯃꯥ ꯑꯩꯅ ꯆꯠꯆꯔꯣꯏ ꯍꯥꯏꯕꯅꯦꯕ ꯏꯃꯥ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯃꯟꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯑꯩꯁꯦ ꯃꯤꯅ ꯐꯥꯗꯧꯔꯦꯕ ꯏꯃꯥ ꯂꯥꯎꯒꯅꯨꯅꯦ ꯂꯥꯎꯒꯅꯨ ꯍꯥꯏꯔꯃꯛꯇꯨꯗ ꯂꯥꯎꯗꯤꯌꯦ ꯀꯞꯄꯅꯦ ꯑꯗꯨꯁꯨ ꯀꯞꯀꯅꯨ ꯃꯨꯛꯇꯥꯅ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯀꯟꯅ ꯃꯣꯝꯕꯤꯗꯣ ꯀꯞꯈꯠꯂꯛꯂꯝꯃꯤ ꯏꯃꯥ ꯃꯁꯤ ꯑꯩꯅ ꯂꯥꯎꯅꯨ ꯍꯥꯏꯔꯃꯛꯇꯗ ꯃꯁꯤ ꯍꯥꯏꯔ ꯍꯦꯜꯂꯤꯅꯦ ꯑꯁꯤ ꯍꯥꯏꯅ ꯉꯝꯅꯕ ꯀꯟꯅ ꯆꯤꯡꯂꯤ ꯃꯣꯝꯕꯤꯁꯨ ꯀꯟꯅ ꯌꯥꯟꯗꯨꯅ ꯂꯥꯎ ꯈꯣꯡꯂꯤ ꯃꯇꯧꯗꯨꯗ ꯃꯇꯦꯛ ꯑꯃ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯇꯦꯛ ꯑꯃ ꯆꯠꯂꯝꯂꯕ ꯑꯗꯨ ꯊꯥꯅꯤꯜꯗ ꯄꯔꯞ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯨꯛꯇꯥ ꯀꯩꯅꯣ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯈꯣꯟꯗꯥ ꯍꯥꯏꯕꯨ ꯀꯩꯅꯣ ꯃꯇꯥꯡꯁꯤꯗꯕꯨ ꯑꯩꯕꯨ ꯀꯌꯥꯝ ꯐꯖꯅ ꯈꯨꯝꯃꯨ ꯍꯥꯏꯅꯣ ꯅꯪꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯒꯦꯗꯤ ꯍꯥꯏꯗꯗꯅ ꯄꯪꯌꯦꯠꯇ ꯌꯦꯠꯂꯤ ꯉꯁꯤꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯃ ꯀꯣꯟꯅ ꯐꯥꯔꯣꯕ ꯀꯔꯤ ꯅꯨꯄꯤꯕꯨ ꯐꯥꯕ ꯌꯥꯕꯗꯧꯅ ꯑꯃ ꯀꯣꯟꯅ ꯐꯥꯔꯣ ꯀꯥꯏꯅ ꯍꯩ ꯏꯕꯨꯡꯉꯣ ꯇꯟꯖꯥ ꯆꯥꯕ ꯍꯩꯁꯦ ꯌꯥꯝ ꯇꯥꯡꯅꯅꯤ ꯊꯣꯛꯏꯁꯦ ꯑꯗꯨꯅ ꯑꯁꯤꯃꯗꯤ ꯁꯣꯏꯗꯅ ꯐꯥꯗꯕ ꯌꯥꯗ꯭ꯔꯦꯍꯦ ꯃꯨꯛꯇꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯁꯤ ꯏ ꯀꯥꯔꯛꯇꯅ ꯁꯣꯏꯔꯣꯏꯍꯦ ꯋꯥꯈꯜꯗ ꯑꯗꯨꯝꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯃꯆꯤꯟꯅ ꯊꯣꯛꯅꯗꯤ ꯍꯥꯏꯔꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯊꯦꯝꯅꯧꯗꯨꯅ ꯌꯥꯅꯕ ꯍꯥꯏꯔꯒꯦ ꯈꯟꯅ ꯃꯨꯛꯇꯥ ꯅꯪꯕꯨ ꯅꯅꯥꯎꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯨꯄꯤ ꯐꯥꯔꯝꯗꯥꯏꯁꯤꯗ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯋꯥꯠꯂꯤ ꯃꯁꯛ ꯐꯖꯔꯤꯁꯤꯗ ꯑꯁ ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯑꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯤꯔꯣꯜ ꯊꯨꯡꯗꯕꯅꯦ ꯑꯗꯨ ꯅꯠꯇꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯋꯥꯈꯜ ꯇꯥꯕꯤ ꯑꯃ ꯑꯣꯏꯅ ꯀꯣꯟꯅ ꯅꯅꯥꯎꯒ ꯂꯣꯏꯅꯅ ꯐꯥꯁꯦꯕ ꯑꯗꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔో ꯍꯥꯏꯕ ꯅꯪꯒꯤꯁꯦ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯈꯤꯅꯕ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇꯦ ꯅꯍꯥꯟꯗꯁꯨ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯄꯗ ꯃꯁꯤꯒꯤ ꯃꯤꯔꯣꯜ ꯊꯨꯡꯗꯕꯤ ꯑꯁꯤꯅ
ꯑꯩꯕꯨ ꯊꯩꯕꯣꯡ ꯃꯔꯨꯅ ꯊꯣꯝꯃꯒ ꯇꯥꯜꯂꯛꯂꯤꯕꯅꯤ ꯑꯩꯁꯨ ꯈꯜꯂꯦꯕ ꯉꯁꯥꯏꯗꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯏꯇꯧ ꯇꯧꯏꯅ ꯑꯗꯨꯗꯤ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯑꯗꯣ ꯑꯃ ꯐꯥꯃꯤꯟꯅꯕꯗꯤ ꯅꯪꯁꯨ ꯌꯥꯎꯒꯗꯕꯅꯤꯀꯣ ꯍꯣꯏꯁꯦ ꯑꯗꯣ ꯉꯁꯤ ꯅꯨꯄꯤꯁꯤꯗꯤ ꯊꯥꯗꯣꯛꯈ꯭ꯔꯣꯕ ꯍꯣꯏ ꯍꯣꯏ 이베마 ngasiꯒꯤꯗꯤ ꯆꯠꯆꯔꯣ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯨꯛꯇ ꯃꯣꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒ ꯃꯆꯤꯟꯗ ꯇꯞꯅ ꯅꯣꯏ ꯅꯨꯡꯉꯥꯏꯅꯤꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯣꯝꯕꯤꯗꯣ ꯍꯧꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯥꯅꯤꯜꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯕꯨꯛ ꯄꯥꯏꯕ ꯃꯈꯩ ꯅꯣꯛꯂꯒ ꯂꯩꯍꯧꯔꯝꯃꯤ ꯃꯨꯛꯇ ꯃꯥꯗꯤ ꯅꯣꯛꯇꯦ ꯏꯇꯤꯡ ꯇꯤꯡꯅ ꯅꯪ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯕꯗꯤ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯀꯣ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯌꯥꯎꯔꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯌꯨꯊꯛ ꯑꯃꯃꯨꯛ ꯂꯥꯜꯂꯕ ꯇꯨꯡꯗ ꯃꯣꯝꯕꯤꯗꯣ ꯃꯃꯥꯕꯣꯛ ꯈꯣꯏꯗꯒꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯂꯥꯛꯄꯗ ꯂꯥꯞꯇꯛꯅ ꯊꯥꯅꯤꯜꯅ ꯃꯆꯤꯟꯗ ꯅꯥꯄꯤ ꯑꯃ ꯆꯤꯛꯂꯒ ꯃꯨꯛꯇꯅ ꯂꯦꯞꯂꯤꯕꯗꯨ ꯎꯕꯗ ꯍꯦꯟꯅ ꯇꯟꯊꯈ꯭ꯔꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯤ ꯑꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯒꯝꯒꯝ ꯆꯠꯄ ꯍꯧꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯑꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯃꯣꯝꯕꯤꯅ ꯃꯥꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ उसिन्नदा परप्रप चखिगे तौबदु उबदा याम थुना ओय नंगाइखो मोम्बी सदंबदगी जब लेपलगा ममाय हाइफे लेथोकलगा अइबुरो होइने अस कई हाइदुनो नंगबु नहांदे यामना फावखिदाइने अदुगा गसिना कइनो येन अनाबि सारिसिना अदुना अइखोय लेकाय ओइबगी सिना नोय लेकाय ओइबगी खंगलबो हो अदुगुंबा अमसे लैबोयरे अदो नंग ngसाइगी तामुक्ता अदुदा फालोरो नते नते अदुदनि तौबिनो अदु ओइरदि नाना पाइरगा लाले हाइताबा होय हाइरगे आई लांजरे असी हाइना मोम्बीदो मना पाइरगा ततु ततु येंगलक्लमी मतौ अदु थनिलदु नहांगी मी उसितबा अदुगी लाखलगा लक्नागे खन्ना हाइफेट खौदेमलगा नना पाइबनदि यारोय हंगोइसु सोंगम कइनो आइसिबो याद्रदि तामुक्ता कौरगे कौनो कौनो आई सोंगलगे असी हाइरगा मोम्बीदा मुक्ता पलकपदा पाखतपै कइबोय हंगोइ चोंगबा हौरमी मागी मतौदु थानिलदो नोकनिंगबदो खांगबोय कइबोय मचिंदो मेलगा खांगलमी लैसाबी मसाना लंबी अदुदा हंगोइ चोंगबदो असत अवोकना उरगा मंगोंदा लोइना येंगलकपदुदा मोम्बीसु इकाइबना लोइरक्लमी अदुना कपली कपली तौदुना याद्रिबो कयाम चोंखिदोइनो यारे यारे लेबो यारे अइबो मयाम ममांगसिदा इकाइबा पिरदना नंगसु नहांदे अइबो अंगांग मयाम ममांगदा इकाइबा पिरदुदि अदुदि अंगांग मयाम ममांगदुदबु अइखोय अनिसे सुमाइना सुम लोइनरदि लमन खुंगनबगी लोइबा नायरोय अदुना कइनोमदि खनाबना चुम लोइद्रो करिया अइना तौबदगी नंगना खरदि हेंद्रो अदुना अइ लेमना थारोय यारेदा लमल अदुम खुंना लेरदि अइखोय अनिसे उना यारोय अदुना ngasiदगी मरुप मपांग ओइना लोइनरसि केदौगे अदु नत्रदि अइदि तामुक्ता कौदोरिबा यारे यारे मरुप ओइना लोइनरसि मदु कौरकनुको अइ इसासे कइनोम तौवे असी हाइना मोम्बीसु मुक्तागा ओसिनदौ सरुपदि थानिलगा खना चैनदबि ओइना लोइनरगे खन्ना ममिंग मथा हाइनादुना मरुप मपांग अमो ओइना लोइनरसि हाइना यानरमी अदमना नमित अदुदा सखंग माइखंग नखिबदगी अनिदु तपना तपना नक्सिनरपदगी पाखंग लैसाबी अमा ओइना अपाम नुसी फावबा फावनरक्लमी अदुबु अमाना अमादा पाक हेक वादो हौदोकपदि ngamlamde अदमना लैरिङै तंजा अदुदा मुक्तादो साउरी साउरी थानिलगी मनाक्ता लाक्तुना मखोइगी सुमांगदा लेपलगा हाय थानिल मुक्ताना कौरिबदो तारदुना थानिलगी ममाना ओइना खुमलक्लमी हाय मुक्ता अखोई इबुंगोदी तुम्बगा हवत्रिने नंबो करी हागे हाबनो इंदोल मागा वा अमता खनगे तौबने अई लाक्लमी हाइना खरा तंबियु होय होय हागे अदो इंदोल यारदि मा हवलपगा खुंगी लंपाक्ता लाओ हाइरमी हाइना खरा तंबियु होय होय मुक्ता सुमागी हाइफम थोप हाइरमलगा चखिरमी गहाकी तुंगदा थानिलदो हकांग वा चंदुना तंदे मांदे तौन हवलक्लमी मचानुपागी फिबमदो उबदा ममा इबेमा अदो अमुक ngang हौरक्लमी इसा इबुंगो यकाइरेदना इमादी कनागी पेना सकप अमता नेक्लुखिसिरा हाइना खलुरिबनी अस हौरक्लब्रा इमागी हौनबिदो तुम्बा यंगलपगा अदुमाइना इसौ लांबदो हाइनादेबा मिहुन कांगे हाइरमुक्तदो यादे
ꯑꯗꯨꯝ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯉꯤꯕ ꯏꯆꯥ ꯏꯕꯨꯡꯉꯣꯗꯤ ꯏꯃꯥꯁꯦ ꯏꯁꯧ ꯏꯔꯥꯡ ꯈꯔ ꯀꯜꯂꯤ ꯉꯟꯅ ꯍꯧꯒꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯤ ꯇꯧꯗꯦꯗꯣ ꯑꯇꯩ ꯂꯩꯔꯤ ꯉꯁꯥꯏ ꯑꯩ ꯀꯧꯔꯝꯃꯤꯗꯣ ꯀꯅꯥꯅꯣ ꯑꯩꯅ ꯎꯏꯔꯨꯝ ꯇꯥꯕꯗ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯇꯥꯃꯨꯛꯇꯥꯒꯤ ꯃꯈꯣꯜꯁꯨ ꯍꯥꯏꯐꯦꯠ ꯃꯥꯟꯈꯤꯒꯨꯝꯁꯨ ꯇꯧꯕꯅꯤ ꯃꯥꯅꯤ ꯅꯪꯒ ꯇꯥꯟꯅꯒꯗꯕ ꯋꯥ ꯑꯃ ꯂꯩ ꯍꯥꯏꯔꯝꯕꯅꯤ ꯂꯝꯄꯥꯛꯂꯣꯝꯗ ꯂꯥꯛꯎ ꯀꯥꯏꯅꯁꯨ ꯍꯥꯏꯔꯝꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯄꯥꯈꯪ ꯑꯔꯤꯕ ꯑꯁꯤꯒ ꯑꯃꯨꯛ ꯇꯤꯟꯅꯗꯨꯅ ꯇꯧꯔꯤꯁꯤꯕꯨ ꯃꯥꯗꯧꯅ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯑꯣꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯣꯟꯊꯣꯛꯄ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯗꯤ ꯅꯨꯄꯤ ꯐꯥꯕꯒꯤ ꯋꯥꯗꯣ ꯀꯥꯎꯊꯣꯛꯈꯤꯕꯅ ꯀꯔꯤ ꯍꯥꯏꯗꯧꯔꯤꯕꯅꯣ ꯈꯟꯅ ꯃꯀꯣꯛ ꯍꯣꯠꯂꯒ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯀꯦ ꯇꯧꯕꯗ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯇꯍꯥ ꯍꯥꯏ ꯅꯪꯕꯨ ꯅꯆꯤꯟ ꯅꯌꯥꯗꯨꯗꯁꯨ ꯁꯦꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯌꯥꯔꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯁꯦꯡꯉꯒꯦ ꯃꯗꯨ ꯍꯥꯏꯅ ꯈꯨꯝꯂꯝꯂꯒ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯂꯝꯄꯥꯛ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯗ ꯃꯨꯛꯇꯥꯅ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯅꯨꯄꯤ ꯐꯥꯕꯒꯤ ꯋꯥꯐꯝꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯥꯅ ꯀꯧꯔꯤꯁꯦ ꯅꯨꯄꯤ ꯐꯥꯕꯒꯤ ꯋꯥꯐꯝꯗꯨꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤ ꯀꯥꯟꯅꯗꯦ ꯃꯥꯅ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯍꯜꯍꯧꯕꯅ ꯐꯅꯤ ꯑꯁꯤ ꯈꯟꯅ ꯃꯃꯥꯏ ꯂꯩꯔꯒ ꯍꯟꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯨꯛꯇꯥꯅ ꯎꯈꯤꯗꯨꯅ ꯈꯪꯒꯧ ꯀꯧꯔꯛꯂꯝꯃꯤ ꯊꯥꯅꯤꯜ ꯁꯣꯝꯗꯅꯦ ꯁꯣꯝꯗ ꯍꯟꯒꯦ ꯇꯧꯔꯤꯗꯨꯕꯨ ꯅꯪꯕꯨ ꯏꯕꯣ ꯊꯥꯅꯤꯜ ꯎꯄꯥꯏ ꯂꯩꯇ ꯅꯣꯛꯁꯤꯟꯅꯗꯨꯅ ꯇꯥꯃꯨꯛꯇ ꯍꯟꯒꯦ ꯇꯧꯕ ꯅꯠꯇꯦꯗ ꯈꯣꯡꯁꯤꯗ ꯁꯟꯊꯤꯔ ꯀꯩꯅꯣ ꯅꯦꯠꯂꯦꯅ ꯇꯩꯊꯣꯛꯀꯦ ꯇꯧꯕꯅꯤ ꯑꯩ ꯇꯥꯗ ꯎꯕꯗ ꯆꯦꯟꯕ ꯅꯠꯇꯦꯗ ꯌꯥꯝ ꯊꯨꯅ ꯃꯨꯛꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯃꯅꯥꯛꯋꯥꯏꯗ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯃꯨꯛꯇꯥꯁꯨ ꯌꯥꯝ ꯊꯨꯅ ꯏꯕꯣ ꯅꯪ ꯇꯧꯔꯛꯄꯁꯤꯃ ꯑꯁꯤ ꯍꯥꯏꯅ ꯃꯨꯛꯇꯥꯗꯨ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯃꯅꯥꯇꯣꯟꯗ ꯃꯦꯟꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯅꯤꯜ ꯑꯃꯨꯛ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯂꯒ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯇꯥꯗꯅ ꯅꯅꯥꯎꯒ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯁꯤꯕꯨ ꯅꯪꯕꯨ ꯀꯥꯎꯔꯕꯣ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯤ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯗꯦꯗ ꯅꯠꯇꯦ ꯇꯥꯗ ꯅꯨꯄꯤꯗꯨꯕꯨ ꯂꯩꯔꯕꯣ 이보 누피도 불레라디 낭원다 하이드서 좀 파르더보니 근데 누피도 레이터버기니 낭가 따나시 하는 거리시 따다 누피도 레이라칸도 오이나 허비락로 아이 찐야가 암다 생드리 암따도 한 ngaiko 아이나 습루나 하이시다 마시다 마네 이라이 헥다 라이톨러드나 다음부터 라이토버기 와나테바 아이나 하이세 아생바네바 ꯑꯩ ꯇꯁꯦꯡꯅ ꯆꯤꯟꯌꯥꯒ ꯑꯝꯇ ꯁꯦꯡꯗ꯭ꯔꯤꯕ ꯇꯥꯗꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯏꯃꯥꯅ ꯇꯝꯕꯗꯨꯗꯒꯤ ꯑꯩꯅꯗꯤ ꯌꯥꯝꯅ ꯑꯔꯨꯕ ꯋꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯂꯥꯛꯎꯔꯦꯕ ꯌꯥꯝ ꯂꯨꯈ꯭ꯔꯕ ꯋꯥꯅꯤꯅꯦ ꯏꯕꯣ ꯌꯦꯡꯉꯣ ꯆꯍꯤꯅꯗꯤ ꯑꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯆꯤꯔꯥꯏꯒꯁꯦ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯁꯦ ꯁꯤ ꯌꯦꯡꯉꯨ ꯑꯩꯁꯦ ꯑꯁꯤꯗꯒꯤ ꯈꯔ ꯂꯩꯁꯤꯟꯈ꯭ꯔꯗꯤ ꯅꯨꯄꯤ ꯐꯪꯒꯅꯤ ꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯅꯪꯒ ꯂꯣꯏꯅꯅ ꯑꯐꯪꯕ ꯑꯃꯠꯇ ꯐꯥꯔꯒ ꯂꯧꯔꯒꯦ ꯍꯥꯏꯅ ꯍꯧꯗꯣꯛꯂꯤꯕꯁꯦ ꯑꯗꯣ ꯅꯨꯄꯤꯗꯣ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯐꯥꯗꯧꯔꯤꯒꯦ ꯑꯗꯨꯒ ꯇꯥꯗ ꯅꯨꯄꯤ ꯐꯥꯕ ꯍꯥꯏꯁꯦ ꯌꯥꯝ ꯂꯨꯔꯤꯕ ꯑꯃꯅ ꯃꯇꯝꯁꯤꯅꯗꯤ ꯑꯁꯨꯝ ꯆꯥꯎꯈꯠꯅꯔꯛꯂꯕꯅꯤꯅ ꯅꯨꯄꯤ ꯐꯥꯕ ꯍꯥꯏꯁꯤꯁꯨ ꯆꯠꯅꯗ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯐꯥꯔꯨꯕꯗ ꯈꯨꯠꯂꯥꯛꯄ ꯅꯥꯂꯨꯞꯄ ꯃꯌꯥꯝꯅꯅꯦ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯅꯤ ꯀꯥꯏꯅꯒꯁꯨ ꯍꯥꯏꯔꯕꯅꯤꯀꯣ ꯄꯤꯁꯅꯨ ꯑꯩꯒꯤꯗꯤ ꯅꯨꯄꯤ ꯐꯪꯉ ꯂꯣꯏꯔꯦ ꯑꯁ ꯑꯗ ꯀꯩꯁꯨꯝ ꯁꯪꯗ ꯊꯝꯃꯗꯤ ꯀꯝꯗꯧꯕ ꯑꯁ ꯑꯗꯨꯃꯗꯤ ꯈꯤꯇꯪ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯥꯏꯗꯦꯁꯦ ꯑꯁ ꯇꯥꯗ ꯀꯥꯏꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯀꯥꯏꯌꯦꯕ ꯑꯩ ꯆꯠꯂꯒꯦꯕ ꯅꯍꯥꯟꯃꯨꯛ ꯅꯪ ꯀꯩ ꯍꯥꯏꯈꯤ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯅꯪꯅ ꯀꯣꯏꯗꯕꯤ ꯂꯨꯝꯂꯤꯗꯣ ꯑꯗꯨ ꯍꯦꯛꯇ ꯐꯥꯔꯗꯝꯅꯤ ꯊꯥꯅꯤꯜ ꯃꯨꯛꯇꯥꯒꯤ ꯋꯥꯗꯨꯗ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯀꯣꯏꯕ ꯐꯥꯎꯕ ꯍꯦꯛ ꯀꯣꯏꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯙꯞ ꯇꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯣꯟꯊꯣꯛꯄ ꯀꯅꯥꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯖꯤꯜꯂꯛꯑꯒꯦ ꯇꯥꯃꯨꯛꯇꯥꯗ ꯑꯩ ꯅꯨꯄꯤꯒ ꯑꯃꯇ ꯀꯣꯏꯒꯦ ꯈꯟꯗ꯭ꯔꯤꯀꯣ ꯇꯧꯁꯤꯟꯅꯔꯅꯨ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯖꯥꯠꯅꯤ ꯅꯪꯅ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯐꯥꯗꯧꯕ ꯅꯨꯄꯤꯗꯨꯕꯨ ꯅꯝꯗꯅ ꯊꯥꯗꯣꯛꯍꯟꯈ꯭ꯔꯒ ꯀꯣꯏꯗꯧꯒꯤ ꯇꯧꯔꯤꯗꯣ ꯑꯗꯨ ꯑꯩꯅ ꯐꯥꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯃ ꯌꯥꯝ ꯊꯨꯅ ꯐꯥꯅꯕ ꯇꯧꯁꯤ ꯍꯥꯏꯁꯤꯅꯤ ꯊꯥꯅꯤꯜ ꯎꯄꯥꯏ ꯂꯩꯇ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯍꯣꯠꯂꯒ ꯃꯣꯝꯕꯤꯗꯣ ꯐꯥꯈꯤꯗꯧ ꯁꯔꯨꯛ ꯑꯃ ꯍꯦꯛꯇ ꯐꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯍꯣꯏꯁꯦ ꯑꯩꯁꯨ ꯌꯥꯔꯒꯦ ꯑꯊꯨꯕꯗ ꯊꯦꯡꯅꯕ ꯑꯃ ꯍꯦꯛꯇ ꯐꯥꯔꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅ 이라이 라이브 보스다 목 머리 못다 똥드나 레이바 타닐 목다기 와도 따바다 와칸다 누피 파바시고 아라이브 타박 동나 그야다 라인 하이로 무시 시디바 리라바니나 팡나보 혼내라보다 이까이기가 엄다 캉드레바 와칸다 듬나 칼라바수 마신나디 깡데 마두기 모헛 이답답나 따묵다
ꯋꯥꯁꯨ ꯃꯦꯟ ꯇꯥꯟꯅꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯆꯤꯟ ꯌꯥꯒ ꯑꯃꯠꯇ ꯁꯦꯡꯗ꯭ꯔꯤ ꯑꯝꯇ ꯍꯥꯟꯅ ꯁꯦꯡꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯆꯣ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯊꯥꯅꯤꯜꯗ ꯑꯗꯨꯃꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯨꯛꯇꯥꯗꯤ ꯊꯥꯅꯤꯜꯅ ꯅꯨꯄꯤ ꯐꯥꯕ ꯌꯥꯎꯅꯤ ꯍꯥꯏꯕꯗꯨꯗ ꯅꯨꯄꯤ ꯐꯪꯂꯅꯤ ꯈꯟꯅ ꯈꯟꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯩ ꯅꯨꯄꯤ ꯐꯪꯗꯧꯔꯦ ꯑꯩ ꯅꯨꯄꯤ ꯐꯪꯗꯧꯔꯦ ꯑꯁ ꯑꯩ ꯅꯨꯄꯤ ꯐꯪꯗꯧꯔꯕ ꯌꯥꯍꯨ ꯑꯁꯤ ꯍꯥꯏꯅ ꯄꯥꯈꯪ ꯑꯔꯤꯕ ꯃꯨꯛꯇꯥꯗꯣ ꯐꯟꯗꯨꯝ ꯆꯣꯡꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯝꯕꯤꯗꯣ ꯑꯌꯨꯛ ꯑꯣꯏꯕꯒꯤ ꯃꯤ ꯊꯣꯏꯅ ꯆꯠꯇꯕꯒꯤ ꯐꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯉꯥꯎꯔꯦ ꯍꯥꯏꯅꯔꯗꯧꯕꯅꯤ ꯃꯥꯁꯨ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯆꯣꯡꯐꯟ ꯇꯧꯔꯒ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯆꯞ ꯂꯦꯞꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯑꯩꯅ ꯆꯣꯡꯐꯟꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯔꯤꯁꯤ ꯑꯎꯕ ꯃꯤꯅ ꯎꯔꯗꯤ ꯑꯩꯁꯦ ꯁꯣꯏꯗꯅ ꯉꯥꯎꯔꯦ ꯍꯥꯏꯅꯗꯧꯕ ꯃꯑꯣꯡꯅꯤ ꯑꯁ ꯑꯗꯨꯕꯨ ꯅꯨꯄꯤ ꯐꯪꯂꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡꯁꯤ ꯍꯔꯥꯎꯕꯅꯗꯤ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯥꯗꯣ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯃꯣꯝꯕꯤꯅ ꯊꯥꯅꯤꯜꯕꯨ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯅ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯀꯟꯅ ꯇꯣꯠꯂꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯗꯤ ꯇꯔꯪ ꯑꯃꯗ ꯃꯪꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯣꯝꯕꯤ ꯆꯤꯡꯅꯔꯗꯨꯅ ꯈꯨꯅꯤꯡꯅ ꯍꯥꯏꯐꯦꯠ ꯊꯤꯜꯂꯒ ꯀꯩꯗꯧꯔꯦ ꯍꯥꯏꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯃꯉꯛꯇꯣ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯁ ꯑꯣꯏꯗꯕ ꯉꯥꯡꯂꯤꯁꯤ ꯌꯦꯡꯉꯨ ꯅꯠꯇꯦ ꯅꯨꯄꯤꯗꯒ ꯍꯥꯏꯔꯨꯕꯗ ꯌꯥꯕꯤꯔꯛꯇ꯭ꯔꯕꯣ ꯀꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ ꯅꯨꯄꯤꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤꯅꯣ ꯑꯣꯏꯗꯕ ꯉꯥꯡꯅꯨꯀꯣ ꯑꯄꯥꯝꯕ ꯂꯩꯔꯗꯤ ꯁꯠ ꯍꯥꯏꯖꯧ ꯃꯤꯅ ꯍꯥꯟꯖꯈꯤꯅꯤ ꯑꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯍꯥꯏꯌꯨ ꯀꯩꯅꯣ ꯅꯪꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯗꯧꯗꯨꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯤꯁꯤꯕꯨ ꯀꯩꯒꯤꯅೋ ꯍꯣ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯅꯛꯅ ꯐꯝꯂꯤꯕꯁꯤꯅꯤ ꯃꯣꯝꯕꯤ ꯃꯥꯕꯨꯅꯤ ꯍꯥꯏꯅ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯉꯣꯟꯗꯅꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯣꯟꯊꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯊꯥꯅꯤꯜꯁꯨ ꯃꯆꯤꯟꯗꯨ ꯍꯥꯏꯐꯦꯠ ꯆꯤꯡꯂꯒ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯝꯕꯗꯒꯤ ꯈꯔ ꯂꯨꯊꯔꯞ ꯇꯧꯅ ꯃꯣꯝꯕꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯌꯥꯔꯦ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯁꯤꯡꯖꯨꯁꯦ ꯇꯣꯠꯄ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯩꯅ ꯑꯁꯨꯛ ꯂꯨꯅ ꯍꯥꯏꯔꯒ ꯃꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯥꯊꯣꯛꯑꯦ ꯍꯣ ꯌꯥꯔꯦ ꯅꯪꯒꯤ ꯅꯇꯥꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯖꯔꯦ ꯁꯦ ꯁꯤꯡꯖꯨꯁꯦ ꯆꯥꯔꯣ ꯑꯁꯤ ꯍꯥꯏꯅ ꯃꯣꯝꯕꯤꯁꯨ ꯏꯀꯥꯏꯕ ꯈꯥꯡꯕ ꯑꯣꯏꯅ ꯁꯥꯎꯖꯤꯟꯅꯗꯨꯅ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯊꯣꯛꯄ ꯃꯇꯧꯗꯨꯗ ꯊꯥꯅꯤꯜꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯖꯤꯟꯕ ꯉꯝꯗ ꯃꯥꯁꯨ ꯑꯗꯨꯃꯛ ꯁꯤꯡꯖꯨꯗꯨ ꯆꯥꯔꯝꯃꯤ ꯃꯥ ꯁꯤꯡꯖꯨꯗꯨ ꯆꯥꯅ ꯃꯨꯛꯇꯥꯒꯤ ꯅꯨꯄꯤ ꯐꯥꯕꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯁꯤꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯥꯏꯔꯣꯏꯗ ꯃꯥꯅꯗꯤ ꯑꯩꯕꯨ ꯀꯩꯁꯨ ꯈꯟꯖꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯗ ꯃꯗꯨ ꯈꯟꯅ ꯊꯥꯅꯤꯜꯗ ꯃꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯍꯧꯗꯣꯛꯂꯝꯗꯦ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯇꯨꯡꯗꯗꯤ ꯊꯥꯅꯤꯜꯗ ꯃꯨꯛꯇꯥꯅ ꯇꯛꯄꯗ ꯈꯥꯡꯕ ꯉꯝꯗ ꯂꯝꯖꯥꯎꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯉꯛ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯂꯥꯛꯇꯕ ꯑꯗꯨꯗ ꯊꯥꯅꯤꯜꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯃꯨꯛꯇꯥ ꯂꯩꯁꯥꯕꯤ ꯑꯃꯠꯇ ꯐꯥꯎꯕ ꯍꯦꯛ ꯂꯥꯛꯇꯦꯗ ꯀꯥꯟꯅꯗꯦ ꯍꯌꯦꯡ ꯑꯣꯏꯅ ꯉꯥꯏꯔꯁꯤꯗ ꯏꯕꯣ ꯈꯥꯡꯕ ꯀꯜꯂꯒ ꯐꯥꯃꯦꯟ ꯐꯝꯃꯤ ꯍꯥꯏꯅꯕ ꯑꯃ ꯂꯩꯕꯅꯤ ꯀꯅꯥꯅ ꯈꯪꯕ ꯏꯕꯥꯅꯤꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯐꯠ ꯂꯥꯛꯂꯗꯤ ꯑꯗꯨꯅ ꯉꯥꯏꯗꯕ ꯌꯥꯗꯕꯅꯤ ꯉꯁꯤꯗꯤ ꯑꯔꯥꯛꯄ ꯑꯃ ꯍꯦꯛꯇ ꯐꯥꯔꯗꯕꯅꯤ ꯑꯩꯗꯤ ꯐꯥꯗꯅꯒꯗꯤ ꯇꯣꯛꯂꯔꯣꯏꯗꯕꯅꯤ ꯉꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯃꯨꯛꯇꯥꯗꯤ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯕꯅꯤ ꯊꯥꯅꯤꯜ ꯎꯄꯥꯏ ꯂꯩꯇ ꯃꯨꯛꯇꯥꯗ ꯍꯥꯏꯐꯦꯠ ꯄꯩꯔꯞ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤꯀꯣ ꯑꯔꯤꯕꯒ ꯁꯪꯒ ꯇꯧꯕꯁꯤꯗꯤ ꯂꯩꯐꯝ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗꯀꯣ ꯑꯗꯨꯝꯅ ꯋꯥꯈꯜꯗꯨ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯦꯛ ꯏꯊꯥ ꯊꯥꯖꯗꯅ ꯂꯝꯕꯤ ꯑꯗꯣꯝꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯃꯇꯣꯝꯇ ꯇꯔꯛ ꯂꯥꯛꯂꯤꯕꯗꯨ ꯊꯥꯅꯤꯜꯅ ꯍꯦꯛ ꯎꯔꯦ ꯃꯆꯤꯟꯗ ꯇꯞꯅ ꯑꯣ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯗꯣ ꯑꯣꯏꯔꯦꯗꯀꯣ ꯃꯨꯛꯇꯥ ꯃꯥꯗꯤ ꯍꯔꯥꯎꯅ ꯊꯥꯅꯤꯜꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯊꯥꯅꯤꯜꯂꯤꯕꯣ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯦꯛꯇ ꯐꯥꯔꯁꯤ ꯇꯥꯗ ꯑꯁꯤ ꯍꯦꯛꯇ ꯇꯧꯔꯁꯤ ꯍꯥꯏꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯦꯛꯇ ꯐꯥꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯕ ꯍꯧꯔꯝꯃꯤ ꯑꯅꯤꯗꯨꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨꯗ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯁꯨ ꯈꯧꯇꯛ ꯆꯥꯅ ꯇꯨꯡ ꯍꯥꯏꯐꯦꯠ ꯍꯟꯒꯦ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯨꯛꯇꯥ ꯄꯥꯈꯠꯅ ꯊꯥꯅꯤꯜꯒꯤ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯏꯕꯣ ꯊꯥꯅꯤꯜ ꯅꯨꯄꯤꯁꯤ ꯆꯦꯟꯈꯤꯗꯧꯒꯤ ꯇꯧꯔꯦ ꯑꯃꯨꯛꯇ ꯇꯥꯟꯅꯔꯒ ꯐꯥꯁꯤꯅꯦ ꯌꯥꯅꯤ ꯇꯥꯗ ꯇꯞꯅ ꯇꯧꯁꯤ ꯇꯥꯍꯥꯕꯤꯒꯅꯨ ꯏꯕꯣ ꯇꯞꯊꯕ ꯌꯥꯗ꯭ꯔꯦꯅꯦ ꯍꯩ ꯅꯨꯄꯤ ꯃꯆꯥꯁꯤ ꯅꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯦꯅꯦ ꯍꯣꯏꯅꯦ ꯇꯥꯗ ꯐꯤꯡꯒꯠꯄꯤꯒꯅꯨ ꯇꯞꯅ ꯐꯥꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨꯅ ꯏꯟꯅꯔꯤꯕ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯈꯤꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ
ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯍꯟꯅ ꯍꯟꯅ ꯆꯠꯂꯝꯕꯗꯒꯤ ꯄꯨꯔꯥ ꯃꯃꯥꯏ ꯑꯣꯟꯊꯣꯛꯂꯒ ꯀꯟꯅ ꯍꯦꯛꯇ ꯆꯦꯟꯈꯤꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯨꯛꯇꯥꯗꯣ ꯁꯥꯎꯒꯠꯂꯛꯇꯨꯅ ꯐꯔꯦꯗꯅꯁꯦ ꯆꯦꯟꯈ꯭ꯔꯦꯕ ꯇꯥꯗ ꯀꯩꯁꯨ ꯈꯟꯒꯅꯨ ꯅꯅꯥꯎ ꯇꯥꯟꯅꯖꯒꯦ ꯌꯥꯔꯦ ꯏꯕꯣ ꯅꯪꯅ ꯇꯥꯟꯅꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯇꯥꯟꯅꯖꯔꯒꯦ ꯌꯥꯅꯤꯌꯦ ꯇꯥꯗ ꯅꯅꯥꯎꯁꯨ ꯑꯗꯨꯝ ꯌꯥꯎꯖꯒꯦ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯣ ꯍꯦꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯈꯤꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯇꯥꯟꯅꯔꯛꯄꯗꯨꯗ ꯄꯥꯈꯠꯅ ꯑꯗꯨꯃꯛ ꯆꯦꯜꯂꯝꯕꯗꯒꯤ ꯄꯥꯈꯠꯄ ꯍꯦꯟꯃꯜꯂꯛꯇꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯒ ꯆꯦꯜꯂꯝꯃꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯧꯗ ꯀꯟꯕꯤꯌꯣ ꯃꯨꯛꯇꯥꯅ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯣ ꯂꯥꯎꯒꯅꯨꯅꯦ ꯊꯥꯅꯤꯜꯅ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯀꯩꯝꯇ ꯇꯧꯔꯣꯏ ꯄꯥꯈꯠꯈꯤꯅꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒꯅ ꯍꯦꯟꯅ ꯄꯥꯈꯠꯇꯨꯅ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯎ ꯈꯣꯡꯗꯨꯅ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯆꯦꯜꯂꯝꯃꯤ ꯃꯥꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝꯗꯒꯤꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯂꯝꯕ ꯃꯤꯈꯩꯁꯨ ꯀꯩꯗꯧꯅꯔꯦ ꯍꯥꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯍꯥꯏ ꯏꯕꯦꯝꯃ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯄꯥꯈꯠꯀꯅꯨ ꯁꯦꯡꯅ ꯇꯝꯃꯨ ꯏꯃꯥ ꯑꯁꯤꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤꯅ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯃꯁꯥꯗꯣ ꯄꯥꯈꯠꯃꯟꯕꯒꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯂꯩꯔꯝꯃꯤ ꯃꯤꯌꯥꯝ ꯌꯣꯝꯁꯤꯟꯅꯔꯛꯄ ꯑꯗꯨꯗ ꯊꯥꯟꯗꯁꯨ ꯄꯥꯈꯠꯅ ꯃꯨꯛꯇꯥꯗ ꯑꯣꯟꯁꯤꯜꯂꯒ ꯇꯥꯃꯨꯛꯇꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯦꯜꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯐꯥꯔꯗꯤ ꯏꯕꯣ ꯑꯩꯁꯨ ꯈꯜꯂꯤꯅꯤꯅꯦꯍꯦ ꯅꯨꯄꯤ ꯐꯪꯗꯕꯁꯤꯗ ꯅꯨꯄꯤ ꯑꯃꯇ ꯐꯥꯒꯦ ꯇꯧꯕꯁꯤꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯦꯠꯄꯒ ꯀꯥꯎꯕꯒ ꯇꯧꯔꯗꯤ ꯇꯣꯛꯂꯦꯗꯅ ꯇꯣꯛꯄ ꯅꯠꯇꯦ ꯆꯨꯝꯅ ꯂꯦꯞꯇꯅ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯉꯁꯤ ꯏꯕꯥꯅꯤ ꯁꯤꯕ ꯇꯥꯔꯦ ꯂꯥꯎ ꯆꯦꯜꯂꯁꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜꯅ ꯃꯨꯛꯇꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯃꯤꯌꯥꯝꯅꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯇꯧꯒꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯕꯦꯝꯃ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯃꯤ ꯐꯠꯇꯁꯤꯡꯁꯦ ꯆꯦꯟꯈ꯭ꯔꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯍꯜꯁꯤꯡꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯃꯁꯥꯗꯨ ꯈꯔ ꯅꯦ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯅꯔꯛꯄꯗ ꯃꯣꯝꯕꯤ ꯍꯣꯏꯒꯤ ꯈꯨꯟꯗꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯨꯛꯇꯥꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯍꯥ ꯈꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯍꯧꯖꯤꯛꯇ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯣ ꯃꯥꯏ ꯃꯨꯛꯇꯥ ꯍꯥꯏꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯗꯨꯅꯦ ꯃꯥꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯈꯟꯗꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯈꯨꯜ ꯑꯁꯤꯕꯨ ꯎꯁꯤꯠꯇꯕꯅꯤ ꯑꯗꯨꯅ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯍꯧꯕꯅ ꯆꯨꯝꯒꯅꯤ ꯃꯌꯥꯝꯅ ꯃꯥꯅꯤ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯍꯧꯕꯅ ꯆꯨꯝꯒꯅꯤ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯈꯠꯅ ꯆꯩꯅ ꯇꯧꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅ ꯍꯦꯔꯛꯏꯅꯦ ꯑꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯁꯨꯝ ꯈꯟꯗꯣꯛꯂꯤꯉꯩꯗ ꯏꯅꯦꯒꯤ ꯏꯆꯥꯗ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯂꯗꯤ ꯏꯅꯦꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯅꯍꯥ ꯑꯗꯨꯒꯤ ꯋꯥꯗ ꯑꯍꯜ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯃꯌꯥꯝꯅ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯍꯧꯖꯤꯛꯐꯥꯎ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯆꯠꯇꯨꯅ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯔꯁꯦ ꯑꯁꯤ ꯍꯥꯏꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯣ ꯍꯧꯔꯒ ꯃꯨꯛꯇꯥ ꯍꯣꯏꯒꯤ ꯈꯨꯟꯗ ꯂꯥꯛꯇꯨꯅ ꯃꯨꯛꯇꯥꯒ ꯊꯥꯅꯤꯜꯒ ꯄꯨꯊꯣꯔꯛꯎ ꯃꯈꯣꯏꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗ ꯀꯥꯔꯟ ꯇꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯂꯥꯎ ꯈꯣꯡꯂꯝꯃꯤ ꯃꯨꯛꯇꯥꯒꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯁꯨ ꯃꯈꯣꯏꯗꯗꯤ ꯅꯣꯡꯃꯇ ꯑꯀꯥꯏꯕ ꯇꯧꯗꯕꯅ ꯃꯣꯏꯅ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯌꯦꯠꯂꯝꯃꯤ ꯑꯗꯨꯝꯅ ꯈꯨꯜ ꯑꯅꯤꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗꯣ ꯅꯄꯥꯛ ꯇꯥꯟꯅꯗꯨꯅ ꯌꯦꯠꯅꯔꯝꯃꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗꯣ ꯊꯥꯡ ꯁꯠꯅꯗꯨꯗ ꯈꯥꯛꯅ ꯈꯠꯅꯔꯕ ꯀꯥꯟꯗ ꯀꯥꯏꯅꯊꯪꯗ ꯈꯨꯜ ꯑꯅꯤꯃꯛꯀꯤ ꯃꯤꯌꯥꯝꯗꯣ ꯑꯃꯅ ꯑꯃꯒꯤ ꯈꯨꯟꯗ ꯈꯣꯡꯒꯨꯜ ꯇꯥꯟꯅꯗꯕ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯌꯦꯠꯅꯕ ꯑꯗꯨ ꯇꯣꯛꯂꯒ ꯃꯣꯝꯕꯤ ꯍꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯈꯩꯁꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯄꯥꯎꯗꯨ ꯑꯁꯨꯝ ꯇꯝꯅꯔꯛꯄꯗꯒꯤ ꯃꯣꯝꯕꯤꯁꯨ ꯇꯥꯔꯝꯃꯤ ꯃꯥꯗꯤ ꯊꯥꯅꯤꯜ ꯌꯥꯎꯏ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯉꯛꯄꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯝꯃꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯊꯥꯅꯤꯜꯅꯕꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯑꯩꯅ ꯃꯇꯝ ꯈꯔ ꯂꯣꯏꯅꯕꯗ ꯃꯥꯕꯨ ꯅꯣꯡꯃꯇ ꯐꯠꯇꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯄꯒꯤ ꯃꯃꯤꯗꯤ ꯇꯥꯗꯦꯗ ꯑꯁꯤ ꯈꯟꯅ ꯃꯣꯝꯕꯤꯗꯣ ꯃꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕ ꯄꯣꯛꯄꯅꯤ ꯋꯥꯗꯨ ꯑꯆꯨꯝꯕꯔ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯈꯨꯜ ꯑꯅꯤꯗꯨ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯅꯕ ꯌꯥꯗꯕꯅ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯁꯣꯝꯗꯅ ꯊꯥꯅꯤꯜꯗꯣ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩꯅ ꯉꯥꯡꯕꯗ ꯂꯣꯏꯔꯝꯃꯤ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯃꯒ ꯍꯦꯛ ꯂꯣꯏꯅꯗꯅ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯦꯗꯅ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯕꯨ ꯃꯤꯃꯥꯡꯗ ꯆꯪꯍꯠ ꯍꯥꯠꯂꯦꯗꯅ ꯑꯁꯤꯅꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯟꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯦꯕ ꯑꯩꯅꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯁꯤꯒ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗꯦꯕ ꯊꯥꯅꯤꯜ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕꯅꯤ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯐꯪꯂꯔꯣꯏ ꯈꯟꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯃꯃꯥꯅꯒ ꯄꯉꯥꯡꯗ ꯉꯥꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯔꯤ ꯈꯨꯝꯂꯛꯂꯝꯃꯤ ꯏꯃꯥ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯔꯣ ꯀꯩꯗꯧꯒꯦ ꯑꯩꯅ ꯇꯧꯒꯦꯅ ꯇꯧꯈꯤꯕꯗꯧꯅ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯩꯁꯨ ꯁꯣꯝꯗ ꯃꯊꯥ ꯌꯥꯝ ꯁꯥꯔꯤꯕꯅꯤꯀꯣ ꯀꯔꯤ ꯍꯥꯏꯕ ꯐꯠꯇꯕ ꯃꯤꯃꯥꯡ ꯊꯣꯛꯄ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯑꯩꯅ ꯇꯧꯅꯤꯡꯗꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯁꯨ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯀꯥꯏꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯅꯨꯡꯁꯤꯔꯅꯤ ꯈꯟꯗꯅ ꯍꯥꯏꯔꯤꯅꯤꯅꯦ ꯍꯥ ꯍꯩ ꯃꯍꯥꯆꯟꯗꯥꯟ
ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦ ꯍꯩ ꯁꯤꯖꯈ꯭ꯔꯣꯅꯦ ꯅꯪꯗ ꯍꯣ ꯑꯩꯅ ꯁꯤꯈ꯭ꯔꯗꯤ ꯂꯣꯏꯅ ꯐꯔꯗꯧꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯁꯤꯎꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯦꯜꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯁꯥꯎꯅ ꯃꯃꯥꯅ ꯈꯥꯝꯕꯒ ꯑꯃꯠꯇ ꯇꯥꯗ ꯄꯔꯞ ꯄꯔꯞ ꯊꯣꯔꯛꯂꯝꯃꯤ ꯂꯝꯖꯥꯎꯗ ꯆꯠꯅ ꯆꯠꯅ ꯃꯀꯣꯛ ꯑꯗꯨꯁꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯤ ꯑꯆꯠ ꯑꯋꯣꯛꯅꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯏꯀꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯅ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯑꯁ ꯀꯔꯤꯅꯨꯡꯒꯤ ꯊꯣꯛꯂꯛꯄꯅꯣꯅꯦ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯖꯔꯝꯕꯁꯨ ꯐꯗꯧꯕꯅꯤꯅꯦ ꯑꯗꯨꯁꯨ ꯏꯃꯥꯅꯦ ꯇꯧꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯃꯟꯕ ꯑꯗꯨꯗ ꯈꯠꯅꯔꯨꯒꯨꯝꯁꯨ ꯇꯧ ꯌꯨꯝꯗ ꯍꯦꯛ ꯆꯪꯕꯁꯨ ꯏꯀꯥꯏ ꯂꯝꯖꯥꯎꯗ ꯁꯨꯝ ꯆꯠꯄꯁꯨ ꯏꯀꯥꯏ ꯀꯔꯤꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯅ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯅ ꯍꯦꯛ ꯆꯠꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯈꯪꯋꯥꯏ ꯍꯦꯛꯇ ꯋꯥꯏꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯁꯣꯏ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯣꯝꯕꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗꯅ ꯍꯦꯟꯅ ꯏꯈꯪ ꯈꯪꯅ ꯃꯣꯝꯕꯤ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯨꯜ ꯑꯅꯤꯁꯦ ꯈꯨꯜ ꯑꯅꯤꯒꯤ ꯋꯥꯒ ꯂꯥꯏꯔꯤ ꯃꯤꯅ ꯍꯥꯏꯅꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯅꯪ ꯅꯨꯄꯤꯗ ꯅꯈꯨꯠ ꯅꯁꯥ ꯁꯥꯡꯉꯦ ꯍꯥꯏꯁꯦ ꯀꯥꯏꯗꯒꯤꯅꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯈꯪꯗꯅ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯍꯥꯏꯅꯩꯁꯤ ꯀꯔꯤꯅꯣ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯂꯤꯕ ꯑꯗꯨꯅ ꯀꯔꯤ ꯃꯣꯝꯕꯤ ꯅꯪ ꯑꯝꯇ ꯁꯥꯎꯈꯤꯅꯣ ꯑꯩ ꯋꯥꯗꯣ ꯇꯞꯅ ꯍꯥꯏꯒꯦꯕ ꯀꯩ ꯋꯥꯅꯣ ꯍꯥꯏꯔꯣꯅꯦ ꯁ꯭ꯋꯥꯏꯗ ꯃꯤ ꯇꯥꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯦꯗ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯦꯜꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕꯗꯨꯗ ꯃꯣꯝꯕꯤꯅ ꯐꯤꯡꯂꯞꯅ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯠꯇꯦ ꯋꯥꯔꯤꯗꯣ ꯈꯔ ꯁꯥꯡꯒꯦ ꯇꯧꯕꯅꯤ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯥꯏꯌꯣ ꯍꯣꯏꯁꯦ ꯍꯥꯏꯔꯒꯦꯁꯦ ꯊꯥꯅꯦꯜꯅ ꯃꯣꯝꯕꯤꯗ ꯃꯥꯒ ꯃꯨꯛꯇꯥꯒ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯨꯛꯇꯥꯅ ꯅꯨꯄꯤ ꯐꯥꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯂꯧꯅꯤ ꯍꯥꯏꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯅꯨꯄꯤ ꯐꯥꯕ ꯌꯥꯎꯔꯕꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯣꯝꯕꯤꯅ ꯊꯥꯅꯦꯜꯒꯤ ꯃꯅꯥꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯩꯊꯠꯂꯒ ꯑꯄꯪꯕ ꯑꯗꯨꯏꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯒꯦ ꯍꯥꯏꯗꯗꯅ ꯏꯄꯪ ꯍꯦꯛ ꯄꯪꯂꯤꯈꯩ ꯃꯤꯒꯤ ꯅꯨꯄꯤ ꯐꯥꯅꯕ ꯍꯣꯠꯅꯔꯨꯕꯗ ꯀꯔꯤ ꯁꯥꯔꯤꯁꯦ ꯑꯌꯣ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯗ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯐꯥꯒꯤ ꯐꯅꯥꯏꯗꯧꯅ ꯈꯟꯕꯗꯨꯗ ꯍꯥꯏꯗꯕꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯀꯥꯏꯗꯅ ꯍꯥꯏꯗꯕꯒꯤ ꯋꯥꯅꯤ ꯃꯤ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯀꯔꯤ ꯑꯁꯦꯡꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯅ ꯑꯅꯤ ꯑꯗꯨꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯕꯗꯣ ꯑꯃꯠꯇ ꯍꯦꯛ ꯈꯟꯖꯤꯟꯗ ꯃꯣꯏ ꯑꯅꯤꯒꯤ ꯊꯣꯛꯄ ꯏꯔꯥꯡ ꯃꯤꯠꯌꯦꯡ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯗꯨꯗ ꯑꯔꯤꯕ ꯃꯨꯛꯇꯥꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯍꯥꯏꯅ ꯅꯈꯣꯏ ꯑꯅꯤꯗꯤ ꯅꯝꯗꯅ ꯊꯨꯡꯅꯈꯤꯗꯧꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯣꯛꯂꯦꯅꯦ ꯑꯃꯈꯛ ꯐꯥꯗꯧꯒꯤ ꯇꯧꯕꯗꯁꯨ ꯅꯥꯟꯊꯣꯛꯇꯅ ꯆꯦꯟꯈ꯭ꯔꯒ ꯋꯥꯊꯣꯛ ꯑꯣꯏꯔꯦ ꯃꯨꯛꯇꯥ ꯑꯩꯒꯤ ꯏꯃꯤꯡꯗꯤ ꯁꯦꯒꯥ ꯀꯥꯏꯈꯩꯁꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯤ ꯐꯪꯅꯤ ꯍꯥꯏꯁꯨ ꯊꯥꯖꯗ꯭ꯔꯦ ꯇꯥ ꯃꯨꯛꯇꯥ ꯀꯩꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯅꯣ ꯇꯥ ꯃꯨꯛꯇꯥꯒꯤꯁꯨ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯣ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯊꯦꯝꯕꯤ ꯂꯣꯠꯇꯅ ꯂꯩꯔꯅꯣ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ ꯃꯣꯝꯕꯤꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯐꯥꯗꯧꯒꯤ ꯇꯧꯔꯨꯕ ꯅꯨꯄꯤꯗꯨꯁꯨ ꯎꯔꯨꯝ ꯑꯃꯗꯒꯤ ꯇꯞꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯍꯧꯗꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ ꯉꯥꯏꯈꯨꯋꯣ ꯀꯩꯒꯤꯅꯣ ꯆꯦꯟꯒꯦ ꯇꯧꯔꯤꯗꯨꯕꯣ ꯇꯥ ꯃꯨꯛꯇꯥ ꯆꯦꯟꯈꯤꯅꯣ ꯊꯦꯝꯕꯤꯁꯦ ꯃꯁꯥꯅ ꯌꯥꯅ ꯇꯥ ꯃꯨꯛꯇꯥꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯥꯛꯑꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕ꯭ꯔꯣ ꯊꯦꯝꯕꯤꯅ ꯑꯁꯦꯡꯕꯅꯦ ꯊꯦꯝꯕꯤꯅ ꯑꯁꯦꯡꯕꯅꯦ ꯍꯥꯏꯔꯛꯄ ꯑꯗꯨꯅ ꯍꯦꯟꯅ ꯉꯛꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯌꯦꯡꯅꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯊꯦꯝꯕꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯨꯛꯇꯥꯕꯨ ꯈꯔ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯄꯥꯈꯠꯈꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗꯕꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯊꯦꯝꯕꯤꯅ ꯋꯥꯐꯝ ꯄꯨꯝꯕꯗꯨ ꯀꯪꯂꯛꯂꯕꯗ ꯃꯔꯤ ꯑꯗꯨꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯃꯣꯏꯅ ꯈꯜꯂꯝꯂꯤꯕ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯗꯨꯒ ꯈꯟꯅꯔꯨꯔꯒ ꯃꯈꯣꯏ ꯃꯁꯦꯜ ꯑꯗꯣ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯅꯔꯤ ꯁꯣꯝꯗ ꯈꯨꯜ ꯑꯅꯤꯅ ꯈꯥꯏꯕꯨꯡ ꯇꯥꯗꯨꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯗꯕꯒꯤ ꯐꯤꯕꯝ ꯌꯧꯔꯤꯕꯒꯗꯣ ꯑꯃꯠꯇ ꯍꯦꯛ ꯈꯟꯕꯤꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯟꯊꯔꯨꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯑꯗꯨ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯝꯃꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯈꯨꯟ ꯑꯅꯤꯃꯛꯀꯤ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯊꯣꯡ ꯆꯥꯗꯦ ꯍꯥꯏꯅ ꯈꯔꯗꯤ ꯆꯩ ꯊꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯑꯍꯛꯄ ꯆꯩꯔꯥꯛꯇꯤ ꯄꯤꯔꯝꯗꯦ ꯑꯗꯨꯝꯅ ꯋꯥꯊꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯂꯕꯗ ꯈꯨꯟ ꯑꯅꯤꯃꯛ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ